PM Modi September ge Anisuba Chayolda Manipurda Lakkani Panari Laibak asigi Prime Minister Narendra Modi mathang tha September ge Anisuba Chayolda Manipurda Lakkani haina Panari Mahaki khongchat asigi mangoinana hauji laingaki official singna Prime Minister gi khongchat asiga mari lainana makoi gi Oiba thabak thoram sing paikhatnaba hokre thajaba yaba mafamdagi phangba pauna hai mathang tha gi taraga mari natraga taraga mangada Prime Minister Manipurda laknaba thorang tawre Mahak Mizoram da pangthokpa railway station sangabagi thoram ama yawramlaba tungda nongthak lambida Churachandpurda lakkani Churachandpurda Kuki lusingba sing unaramlaba tungda Imphal da amuk lakkani Churachandpurda Kuki lusingba sing unaramlaba tungda Imphal da amuk lakkani mafam sida mahak public reception ama pangthokadra natraga pangthokloidra haibadumadi chapchana khangba ngamdre nongma khaki oiba khongchat asi loiraga mahak Guwahati gi damak Imphal thadokkhigane adumakpu political nainaba singna phongdoknarakpagi matunginade Manipurda hojik thokliba kanglupki irang asigi waroisin puraktringaida Prime Minister na Manipurda Lakkani haiba wafam ase napsaba watle masigi su mathakta state asida president rule chalairaga democracy gi asengba saktam matuna leiringaida mahakna mangak thekatna Manipur gi miyam mangda lepkani haiba se thajaningai oide adumakpu mahak Mizoram amasung Assam dadi soidana lakkani mahaki khongchat asigi matangda BJP gi MLA kharana phongdorokpagi matunginade Haujing maki waina president rule popular government amal helakani haibagi thajaba makti leitre adubu mahakna Manipurda laklamlaba matungda anauba government ama semalakani haibagi thajaba lei Prime Minister na Manipurda lakningbagi wakhalon ase maikai kayadagi mahakpu chananaba wakat lakpadagi ni haire RIMS Hospital Amotpana Thalle KCP PWG Leikhidre singi layeng sangweriba RIMS Hospital Amotpana Pik Thalle haina Kanglaipak Communist Party PWG MC Unification na thadorokpa cherol amana phongdorokle lup asigi PRO chingkhai nganbana khuyek piduna thadorokpa cherol amana hai mamangda leiramba deputy director singde RIMS chawkhanaba amasung miyamgi kanagadaba thabak kaya marum tawramme adubu hojik leiriba deputy director de nungi murti gum khinduna leire makhata ba staff kharana taw haiba thabak adu khakta tawduna leire A block ta leiba RIMS ki staff pumnamak amaga yanadre amasung nungsinadre Hospital ki administration amadi management da matik sadraba maramna maki hanagi mafamda halankhibana miyamgi afaba oigane RIMS Hospital da layengba lakpasingna diagnostic test tawbada paisa lauribase lawpham thokte laingangna miyamgi damak lemna test tawnaba machine thambane RIMS ki doctor kharana masagi khudong chaba lawduna private hospital da practice tawringaida RIMS da layengliba miyoisingda mai onsendre hainasu cherol asina makhata na phongdorokle Kuki IDP Amagi Siphai Oiba Machanupa Ichaona Chenthakhibadagi Leikhidre State asida hojik thokliba kanglupki irang asina maram oiraga Churachandpurgi NS Khojamphai village ta leiba IDP Amagi Kashmir da Siphai oina leiba Machanupa ama Ichaona Chenthakhibadagi Leikhidre ba miyoi adugi mamingna Jimmy Ngaminlun Mate kawe manga suba Assam regiment ta leibane Manipurgi Sahumphai dagi ne handak thokiba kanglupki irang aduna maram oiraga Maki mayum makaisu tumna amangata thokibane Maki imung manung pumba hojik Churachandpurgi NS Khojamphai village ta lanjelaktuna IDP oina leibane Army gi official source aman hairibade haukiba August 19 gi numidangda Jammu and Kashmir gi Senap Turel gi imai asi ka hena wangkhalaktuna makhoina leidiba manga suba Assam regiment ki post aduda khanghauduna isau thokhe loinana numidangi amamba matam aduda irei kalaba ising ichau aduna rifleman Jimmy asi Chentharaga pukhe thokdok adugi pau phangbaga regiment adugi kangbusingna pungkun mari chupna rescue operation chathakhe adubu asi bhaksang oina mathang nonganba August 18 gi nungthil pung 3 tabada phangkhe thokdok asina lanjena duna leiriba mahaki imung manungda achauba saitheng ama mayokna re haire